achouba movement nama khoi mayok narpa yai haibasema number 1 number 2 akhoi jat kanglup ta yum pham oira kanda mai magi oiba union territory state chemna bagi pot ama lakpa taragati akhoi nagaland da kamai toba adagi akhoi gi meghalaya da kamai toba garo gi kamai toba khasi gi kamai toba adagi akhoi gi kano da tripura da kamai toba tripuri gi ama sem doira bengali gi ama sem doira natraga akhoi gi kano da jharkhand da kamai toba Uttarakhand da kamai toba are Maharashtra da kamai toba Andhra Pradesh da kamai toba Odisha da kamai toba Kanglup mayam si tongan ba kanglup mayam se mai magi kanglup ki oiba demand union territory ki state ki demand lakadra haiba se bharat ki su concern ni ano masigumba mayam se masi gi problem sing si arise tor kado ba lebani na bharat na su masai sida kaidong nung da manipur thugai ba haiba se masi yararoi da ba manipur ki historical privilege manipur ki historical legitimacy ado legal right historical right mayam si yang kanda India da lakada ba problem mayam di yang kanda Manipur ma samak ta da thokada ba problem sing si yang kanda yararoi da ba problem yararoi da ba acceptable oi roi da ba potche sum sida akhoi masigi potche pairaga akhoi state si sum turmoil loina sum volatile loina sum akhoi gi sida solution leitaba tungi asau da ba phibam amada sum leiba haibase masidi akhoi Kuki ki leijariba akhoi people myam se innocent people myam se ki interest su nate Manipur gi dal leriba tongan ba kalu phuru myam se ki interest su nate ado Manipur si leri se Kuki khakta su nate Kanglup myam ma punna leiminari baneba ado ngasi akhoi gi kanglup sina pangal haiba kanglup sina akhoi gi dimal akhoi gi keno ama khakka mari leina akhoi na toba issue ama khakki victim se awaba se Manipur leiminari ba kanglup puna magna basi gi awaba se sum sang na lehen bai se masi morally yam chum da ba thabak ne ba ko ana akhoi na masi gi matang se akhoi na appeal tawning ba hai tare akhoi na haijaning badi please come forward with a positive and with a constructive mindset in order to solve this present situation si solve to hodragadi no gi hen worse situation lakani akhoi to gi generation yam akai ba lakani sige mayam si yenga kan da solution gi tamakta kuki sing na khong thang dor pham toi kuki sing gi 10 mla sida akhoi gi resignation gi akhoi loop amana ultimatum pi ba ha se it's direct threat to the peace and normalcy restoration ko peace amasung normalcy Manipur da restore tawnana bagi adum akhoina tawriba asa sida direct so threat amani haina khoina consider tawa tai masi tasengna akhoi accept tawde masi ge wakhalon je akhoi chumme hana akhoi laude akhoi tasengna solution oriented oiba kuki gi leriba actually now MLA singdo adum akhoi assembly da makhoi do mo hanna la akanda whatever kuki gi leriba grievances whatever makhoi gi leriba understanding makhoi gi aspiration people gi problems mayam do akhoi gi assembly gi floor da table tor kanda ate kanglup sing si gi su table tor kanda akhoi mayam si gi common oiba consensus oiba akhoi mayam si gi coexistence da jumpham oiba resolution nama purakna ba adugi lambi romda lakna ba lambi yat ka dawani adugi mohota noi resign to thu haiba taragati solution leitaba potni haiba famse swan thamse okay am phasan thambi krai koi gi lairiba koi gi hoje lairiba conflict habitare masigi fully koi gi Manipur da normalcy ama lakna ba khona gi hai taraga de koi gi unity oina amata oina punsila kanda koi gi makoina tokhaiba administration separate administration tan bagi mahuta koi gi positive foiba koi gi Bluff unity oiba idea of Manipur da yumfom oiba constructive oiba idea sing puthokpi hara kanda koi gi from thadok ta bida koi gi manglom de tangchin bira kana punna hona mina bam khakchu changya ba wafam duni yam phajayam tang sa pakhat birak ta bana mora kanda makoi na pari ba from dagi resign to habigi pona makhak lairi aduga somna kanda zo mohojik lai basi Kuki Mla tara se makoi na pari ba from dagi hojik resign to have stand mena makhak tholei ani sigi comparison jengna tam da oja kamai thamini hause ki oiba akhoi gi leiba state sige political scenario sida akhoi gi miyam na uri basi akhoi gi separate administration ye demand to ba akhoi gi legislature tara amaga adugi process ta akhoi gi Manipur gi leiba akhoi gi kano se masi kaihandana Manipur gi leijariba akhoi gi territorial administration amasung ma gi leiba
kano se structure se kahendana laiba pamba adu MLA yankhai amaga sige ani ge barakta laiba differences to hauji ki waiba political dilemma sida yamna chauna mami taraga lai ado me gi tang ahum 2023 sida khoi gi violence se khoi maitei amsung Kuki community ani sige marakta gi hek lakwa hobada gi hauna MLA singsina akhoi Kuki gi MLA tara haiba tare ma khoi sina akhoi separate administration gi demand se masi ai kui dana tang trama thoi mi tang trama thoi adwai dagi ware plauraga demand tawbagi potse akhoi lakhiba adumaina khangi tabo ngasi phawbada hairiba MLA tara sina akhoi MLA famdagi resign tawbagi wafam su laite ado moigi maraktagi mioi ani amadi akhoi BJP na lusingba akhoi government sida akhoi yaubani adugi hairiba minister ani sisu makoi masana minister Bhattigi resign tawbagi council of ministers tagi resign tawbagi wafam su laite aduga somna kandagi makoi lawthokpagi wafam su laite aduga somna kandagi lairiba akhoi speaker na makoi bu kano tawbagi disqualified tawbagi wafam su laite hoi community ani gi marakta akhoi kariguma misunderstanding nama lerakpadagi haiba tare akhoi tasengbadi leingak ki oiba policy program khara paikhatchaba madu yaningde haibana chingba madugi keno tawba protest tawba madu democratic oiba mongda yamna phasana tawnaba khonaba kaisu kaiba laite adu hosik lakhriba potse violence campaign ama akhoi leingak ki baakta lakpasiga iroinana adum akhoi praja singsi insecurity do phaunar abanina adum community ani gi marakta violence adum tarkhare na violence na maram oirakanda akhoi community ani gi marakta aswapan myam yauna khare adagi yum kai kya mang tak na khare adui taraga su adum akhoi gi manipur si khatnaraga adum yetnaraga adum yanada bida adum khatnaraga leigaduira haiba question ma akhoi gi myam sirishita lak eba siriam na laibak thibani even kanoda Gaza haidana akhoi gi landa pungtum tumaba Israel na pungtum tumna loisan biraba me more than 70,000 peoples including women and children akhoi tumna genocide to thokpidana loiraba adumba mafam adugi keno du phawbada Hamas haidana adugi freedom fighters kangbuduna phajala thamkiba makhoi gi keno singdo Israeli captive singdo madidu phajana moi ceasefire ama tawnarakanda tekta kaidana international red cross ki mawangda puthoraga thadokna dana khutokna tawnari adagi moi trust plan ama akhoi trust plan ama akhoi phajana yatra akhoi kano ki peace ki road map ama semra khotana international community adu am tawnari abako like that manipur gi su akhoi sida kalubani gi marakta violence khara thokre haidana akhoi manipur gi leijariba mohoksa dagi leijarakpa land and its people se masi divide to yaba natiewa akhoi tasengna violence ki matang si dati akhoi tasengna violence sida akhoi yaudaba peace loving community amoina akhoi kalup ani gi marakta akhoi shanti gi akhoi firal hairaga akhoi shanti gi khut hairaga kalup ani makta shanti gi message bijaraga akhoi pungning phadhananaba as it is machin manawai bagi lesson tatanaba sumaina akhoi tawra lakchabaneba aduba when it comes to the demand of separate administration swaisida lakpa taragadi akhoi su we are strongly object it ko separate administration gi demand lakpa taragadi adudi akhoi khongpham am fawba lengdana aduki mayokta akhoi objection akhoi lei akhoi chapchana madugi mayokta lei ana adugumba manipur kaihan bayaba manipur thugai bayaba manipur gi integrity da akhoi shaking to bayaba demand ama khak pairaga manipur se ngasi phawba nena taba aduma situation ama restore to bungam handadna manipur se som akhoi gi turmoil situation ama da sum thamgani haba sigi wakhalon sigi mindset se masiti akhoi Kuki jo community ge cheli naw singna masi in the interest of the entire people of Manipur masi review tawam thoi masi wakhalon se masi hantokpham thoi aduga loinana Manipur ge manung siresida laiminariba kanglu phurup mayam se chana chinana makhatana akhoi tungda pamdaba thodok thoktabida akhoi nungai yai phaba adumba welfare state ama akhoi kamaina purpa yagadage haiba siresida akhoi wakhal halapam thoi haina adumaina akhoi
lojayebo Okay. ado India government na su Manipur ki leriba territorial integrity se masi kailoi Manipur ki territorial integrity thugairaga separate administration sembagi wafam leite habna singba home minister Amit Shah ki wafam toan ba center ki political leader kayana koi thamba wafam leikhre ba ko aduga nakala morom da su akoi Bharat amasung akoi kanu Manipur haibase Bharat haibase 1947 da Bharat haibase akoi pokhre ba akoi international community ki akoi ki kanu da legitimacy ga loina na Bharat ko nation ama 1947 da pokhre ba ko ado 1947 da Bharat pokhra ba matung da Manipur haibase masi sapana ba timing to the Manipur haibase so Manipur constitution act na singwa sema ga Manipur so poi bne ba Yes. ado 1949 da Manipur amasung Bharat haibase two different sovereign countries ko ani si akoi merger agreement amagi makha da punchan maneba sige merger agreement amagi makha da punchan ba matam cha Manipur gi masagi territory yaujayeba Manipur masagi territory se karina define to ya kanda akoi gi 1833 da ko akoi Jiri agreement harga su khangna ba ko adumba akoi treaty of accessories haina khangna ba adumba treaty amakhatta Manipur gi akoi gi boundary se masisi north na karaida south na karaida west na karaida east na karaida habase piraga madu international community gi mamang da sign tongna khraba mayam na khangkraba adumba British ka Manipur gi Maharaja ga ani gi marta tongna khre sign ne sigi sida akoi gi Manipur gi boundary se masi akoi phasana define to khraba ne ba ko hana ningthaugi matamda adugi mamangda te akoi gi boundary adu lerami ata lerami haibaduna tongan akoi puari gi tangka moin lejaba taraga su international gi oba treaty moina masak khangkraba aduna define to khraba akoi gi boundary neba sigi boundary se British na Manipur occupy torakanda haiba boundary se British ki territory British Manipur oina masigi territory da include toraga lerambado British na thado khra matungda Manipur masagi oiba adumba akoi sovereign akoi territory moina lejaramado Bharat tin bakanda sigi territory siga loina na tin gebaneba ado hojik Bharat na masi karamba moral ground masi Manipur se thugai ga dori bono masi thugai ba taragati akoi miam se tangai phadana pre merger status ki demand da achoba movement ama akoi mayok narak pa yai haibasema number 1 number 2 akoi jat kanglup ta yumpham oirakanda mai magi oiba union territory state chemna bagi pot ama lakpa taragati akoi Nagaland da kamai toba adagi akoi gi Meghalaya da kamai toba Garo gi kamai toba Khasi gi kamai toba adagi akoi gi kano da Tripura da kamai toba Tripuri gi ama sem doira Bengali gi ama sem doira natraga akoi gi kano da Jharkhand da kamai toba Uttarakhand da kamai toba are Maharashtra da kamai toba Andhra Pradesh da kamai toba Odisha da kamai toba Kanglup mayam si tongan ba kanglup mayam se mai magi kanglup ki oiba demand union territory ki state ki demand lakatra haiba se Bharat ki su concern ni ano masigumba mayam se masi gi problem sing si arise tor kado ba lebani na Bharat na su masi sida kaidau numda Manipur thugai ba haiba se masi yararoi da ba Manipur ki historical privilege Manipur ki historical akoi legitimacy ado legal right historical right mayam si yang kanda India da lakada ba problem mayam di yang kanda Manipur ma samak ta da thokada ba problem sing si yang kanda yararoi da ba problem yararoi da ba acceptable oiraroi da ba potse sum sida akoi gi masigi potse pairaga akoi gi state si sum turmoil loina sum volatile loina sum akoi gi sei sida solution leita ba tungi asau da ba phiba mamada sum leiba haibase masidi akoi gi Kuki ki leisure ba akoi gi people myam se innocent people myam se gi interest sunate Manipur gi dalari ba tongan ba kanglu phuru myam se gi interest sunate ado Manipur si dalari se Kuki khakta sunate kanglu myam ma punna leiminari baneba ado ngasi akoi gi kanglup sina pangal haiba kanglup sina akoi gi dimal akoi gi keno ama khakka mari leina akoi na toba issue ama khakki victim se awa se Manipur leiminari ba kanglup puna magna basi gi awa se sum sang na lehen ba se masi morally yam chum da ba thawak ne ba ko ana akoina masi gi matang se akoina appeal tawning ba hai tare akoina haijaning ba di please come forward with a positive
and with a constructive mindset in order to solve this present situation. Situation is solved to hold ragadi. No more hen worse situation lakani. Okay, to get generation yam akaiba lakani. Sige mayam si yangakan the solution git amakta cookie sing the kong tang dropam to cookie singi 10 ml sida akogi resignation gi okay loop amana ultimatum piva have say it's direct threat to the peace and normalcy restoration ko. Pisamasung normalcy Manipur restore town bagi aduma koina tauriba asha sida direct so threat amani haina koina consider towa tai masi tasengna koi accept taude masi ge wakhalon ja koi chumme hana koi laude koi tasengna solution oriented oiba cookie gi leriba actually now MLA sing do aduma koi assembly da makoi do mo hanna la akanda whatever cookie gi leriba grievances whatever makoi gi leriba understanding makoi gi aspiration people gi problems mayam do akoi gi assembly gi floor da table tor kanda ate kanlup sing sigi su table tor kanda akoi mayam sigi common oiba consensus oiba koi mayam sigi coexistence da jumpham oiba resolution nama purakna naba adugi lambi romda lakna lambi yat ka dawani adugi mohota noi resign to thu haiba taragati solution leitaba potni haiba famse swain thamse okay am phasan thambi krai koi gi lairiba koi gi housek lairiba conflict habitare masigi fully koi gi manipur da normalcy ama lakna ba khona gi hai taraga de koi gi unity oina amata oina punsila kanda koi gi makoina tokhaiba administration separate administration tan bagi mahuta koi gi positive oiba koi gi Pullaf unity oiba idea of Manipur uniform oiba constructive oiba idea sing puthopi harakanda khogi from thadok tabida khogi manglom de tangchin bira kana punna hona minabam khakchu changya ba phunduni am phajayam